ꯑꯁꯨꯛ ꯀꯟꯅ ꯀꯥꯞꯅꯔꯤ ꯇꯧꯔꯤ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨꯁꯦ ꯁꯨꯛ ꯀꯟꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯣꯛꯇꯅ ꯀꯥꯞꯅꯗꯅ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯔꯣꯝꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯝ ꯊꯋꯥ ꯁꯥꯕꯤꯗꯕꯤ ꯁꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ 33 ꯃꯣꯏꯔꯥꯡ ꯌꯨꯅꯤꯠꯀꯤꯅꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯕ ꯂꯥꯛꯆꯕꯅꯤ ꯑꯁꯨꯛ ꯋꯥꯅ ꯏꯔꯥꯡ ꯇꯧꯔꯤꯕ ꯉꯁꯤꯐꯥꯎ ꯀꯥꯞꯅꯔꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯌꯦꯡꯉꯣ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯣꯛꯇꯅ ꯍꯧꯖꯤꯛ ꯀꯥꯞꯅꯔꯤ ꯃꯔꯛꯁꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯣꯏꯔꯥꯡ ꯁꯦꯟꯗ꯭ꯔꯥꯅꯤ ꯃꯦꯂꯥꯅꯤꯅꯦ ꯏꯔꯥꯡꯁꯦ ꯃꯣꯏꯒꯤ ꯌꯥꯎꯗ꯭ꯔꯕ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯗꯤ ꯈꯣꯏꯗꯣꯛꯁꯦ ꯂꯩ ꯅꯣꯏ ꯇꯥꯡꯒꯤꯁꯦ ꯂꯩ ꯑꯩꯈꯣꯏ ꯉꯁꯤ ꯃꯣꯏꯔꯥꯡ ꯌꯨꯅꯤꯠ 33ꯅ ꯗ꯭ꯔꯥꯏꯕ ꯂꯥꯛꯆꯕꯅꯤ ꯑꯁꯤꯗ ꯅꯠꯇꯦ ꯂꯩꯔꯤ ꯃꯤꯌꯥꯝꯁꯦ ꯁꯣꯝ ꯃꯇꯥꯏꯗꯁꯨ ꯌꯥꯝ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯁꯨꯛ ꯀꯟꯅ ꯀꯥꯞꯅꯩꯁꯦ ꯃꯌꯥꯝꯒꯤꯗꯤ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯧꯖꯤꯛ ꯀꯥꯞꯅꯔꯤꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯝꯇ ꯌꯥꯔꯣꯏ ꯑꯩ ꯁꯝꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯆꯤꯡꯊꯛꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯌꯨꯅꯤꯠ 33ꯒꯤ ꯀꯃꯥꯟꯗꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯟꯗ꯭ꯔꯥꯗ ꯗ꯭ꯔꯥꯏꯕ ꯂꯥꯛꯏꯁꯦ ꯁꯣꯝꯗꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯣꯛꯇꯅ ꯇꯧꯅꯔꯤ ꯄꯨꯔꯥ ꯂꯥꯟꯗꯤ ꯁꯨꯡꯌꯧ ꯌꯧꯗꯕꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯦ ꯍꯥꯏꯕꯅꯤꯗ ꯃꯣꯏꯔꯥꯡꯗ ꯑꯩꯁꯨ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯗ ꯀꯟꯅ ꯒꯞꯅꯔꯤ ꯑꯩꯈꯣꯏꯁꯨ ꯍꯩꯗꯣꯛꯇ ꯉꯥꯏꯔꯤꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦꯕ ꯊꯕꯛ ꯍꯥꯏꯐꯦꯠ ꯌꯧꯁꯤꯜꯂꯨꯁꯤꯔꯥ ꯊꯥꯗꯣꯛꯄꯤꯔꯣ ꯃꯄꯥꯟꯗꯩ ꯃꯤ ꯑꯝꯇ ꯊꯥꯖꯤꯟꯕꯤꯔꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯀꯣ ꯃꯊꯪꯗ ꯆꯥꯝꯃꯔꯛ ꯂꯩꯗꯅ ꯂꯣꯟꯁꯤꯟꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯗ ꯀꯥꯞꯅꯔꯤꯕꯅꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯣ ꯍꯧꯖꯤꯛ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯣꯛꯇꯅ ꯃꯁꯤꯁꯦ ꯏꯟꯖꯨꯔꯤ ꯑꯣꯏꯗꯅ ꯂꯥꯛꯏꯕ ꯃꯤꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯣꯝꯗꯅ ꯑꯩꯈꯣꯏꯐꯥꯎ ꯍꯥꯏꯗꯣꯔꯛꯇꯅ ꯍꯧꯖꯤꯛ ꯂꯥꯟ ꯃꯐꯝꯗꯩ ꯍꯥꯏꯗꯣꯔꯛꯇꯅ ꯁꯣꯝꯗ ꯗ꯭ꯔꯥꯏꯕ ꯑꯣꯏꯅ ꯆꯠꯊꯖ ꯂꯩꯔꯦ ꯃꯌꯥꯝꯕꯨ ꯁꯦꯟꯅꯗ꯭ꯔ ꯂꯥꯟꯕꯨ ꯀꯥꯞꯀꯗ꯭ꯔꯥ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯥꯟ ꯀꯥꯞꯇꯣꯏꯔꯥ ꯃꯌꯥꯝ ꯁꯦꯟꯅꯗꯣꯏꯔꯥ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯍꯧꯖꯤꯛ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯃꯤ ꯅꯠꯇꯦ ꯂꯥꯛꯏꯕꯁꯤ ꯁꯦꯟꯗ꯭ꯔꯥꯗ ꯀꯥꯞꯅꯔꯤ ꯃꯐꯝꯗꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯇꯦ ꯀꯣꯏꯕ ꯂꯥꯛꯄꯗꯅ ꯍꯦꯛꯇ ꯃꯤꯁꯦ ꯆꯟꯗ꯭ꯔꯦ
ꯅꯪ ꯃꯤꯁꯤꯡꯁꯤꯁꯨ ꯈꯔ ꯈꯔ ꯍꯥꯏꯔꯝꯃꯅꯤ ꯐꯩ ꯑꯩꯈꯣꯏ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦꯕ ꯀꯩꯅꯣ ꯄꯤꯌꯥꯎꯕ ꯇꯧꯊꯣꯛꯑꯒ ꯅꯠ ꯂꯥꯎ ꯈꯣꯡꯉꯥꯏ ꯈꯣꯕ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗꯤ ꯆꯥꯏ ꯌꯥꯗꯦ ꯁꯤꯗ ꯇꯥꯃꯨ ꯈꯤꯇꯪ ꯇꯥꯃꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯗꯕꯩ ꯃꯑꯣꯡꯗ ꯇꯧꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 4 ꯌꯥꯔꯦ ꯇꯥꯜꯂꯁꯤ ꯌꯥꯔꯦ ꯍꯣꯏꯗꯣꯛꯑ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ ꯂꯣꯏꯅ ꯁꯣꯝꯗꯗꯤ ꯃꯤ ꯁꯤꯕ ꯍꯔꯥꯎꯕꯩ ꯇꯥꯏꯞꯇ ꯇꯧ ꯂꯩꯔꯦꯕ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯟꯅꯒꯗꯧ ꯀꯣꯛꯁꯤꯅ ꯈꯔ ꯈꯟꯅꯒꯗꯧꯅꯤ ꯂꯥꯟꯅꯤ ꯍꯥꯏꯔ ꯂꯥꯟ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯈꯟꯅꯔꯒꯦ ꯁꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯅ ꯂꯥꯟꯗꯤ ꯆꯪꯉꯗꯤ ꯑꯃꯨꯛ ꯂꯥꯟꯗꯤ ꯆꯪꯅꯤꯡꯗꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯂꯦ ꯍꯥꯏꯔꯗꯤ ꯁꯥꯎꯅꯔꯛꯀꯅꯤ ꯍꯣꯏꯗꯣꯛꯑꯒꯦ ꯑꯥꯗ ꯄꯥꯎ ꯂꯥꯛꯑꯦ ꯌꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯍꯩꯔꯣꯛ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯗ ꯑꯁꯣꯛꯄꯟ ꯌꯥꯎꯗꯅ ꯀꯌꯥ ꯀꯥꯞꯅꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯩꯔꯥꯎꯕꯩ ꯅꯃꯥꯗ ꯀꯣꯏꯕ ꯂꯥꯛꯄ ꯍꯧꯖꯤꯛ ꯍꯩꯔꯣꯛꯇ ꯁꯣꯛꯏ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯁꯥ ꯗꯥꯏꯇ ꯑꯣꯏꯗꯣꯏꯔꯥ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯀꯔꯤꯝ ꯋꯥꯈꯜ ꯈꯟꯗꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯥꯟ ꯀꯥꯞꯄ ꯃꯣꯏ ꯁꯤꯗ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯇꯧꯔꯤ ꯂꯥꯟꯁꯦ ꯃꯌꯥꯝꯒꯤꯁꯨ ꯌꯥꯎꯔꯤ ꯈꯤꯇꯪꯗꯤ ꯈꯟꯕꯤꯌꯣ ꯅꯣꯡꯃꯩ ꯀꯟ ꯀꯥꯞꯅꯔꯤ ꯇꯂꯛꯇ ꯀꯣꯏꯕ ꯂꯥꯛꯄꯁꯤꯕꯨ ꯀꯩꯅꯣ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯅꯉꯥꯏꯁꯤꯗ ꯀꯣꯏꯕ ꯂꯥꯛꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯈꯣꯏꯒꯤꯗꯤ ꯌꯥꯎꯗꯕ꯭ꯔꯣ ꯅꯣꯡꯃꯩ ꯀꯥꯞꯅꯩꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯈꯛꯇꯔꯣ ꯑꯩꯈꯣꯏ ꯌꯨꯝ ꯉꯥꯡꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄꯤꯔꯣ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯒꯩ ꯃꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯟꯅ ꯃꯥꯏ ꯄꯥꯛꯈꯤꯁꯦ ꯑꯗꯨ ꯂꯣꯏ ꯀꯣꯏ ꯆꯠꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯂꯥꯜ ꯂꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯂꯥꯜ ꯂꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯂꯥꯟ ꯉꯥꯎꯕ ꯑꯩꯈꯣꯏ ꯈꯛꯇꯅ ꯏꯁꯩ ꯑꯇ ꯇꯥꯏ ꯇꯥꯏꯞꯇ ꯂꯥꯟ ꯉꯥꯛ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯈꯨꯠ ꯀꯟꯅ ꯊꯣꯡꯅꯔꯤ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤꯗ ꯑꯁꯣꯛ ꯑꯄꯟꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛꯃꯛꯁꯨ ꯂꯦꯞꯇ꯭ꯔꯤ ꯈꯨꯠ ꯊꯣꯛꯅꯩꯁꯦ ꯂꯣꯏꯅ ꯇꯧꯔꯤꯁꯦ ꯃꯩꯇꯩ ꯅꯠꯇ꯭ꯔꯕꯣ ꯃꯩꯇꯩ ꯅꯠꯇ꯭ꯔꯕ꯭ꯔꯕ ꯍꯧꯖꯤꯛꯃꯛꯁꯨ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕ ꯂꯥꯟꯅ ꯃꯥꯏ ꯄꯥꯛꯈꯤꯁꯦ ꯑꯗꯨ ꯀꯣꯟꯅ ꯀꯣꯏꯁꯤ ꯌꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏ ꯁꯤ ꯂꯥꯏꯟꯁꯤꯁꯨ ꯍꯟꯗꯛ ꯆꯍꯤꯅ ꯆꯩꯔꯥꯎꯕ ꯂꯣꯏꯕꯁꯨ ꯅꯠꯇꯦ ꯂꯥꯛꯀꯅꯤ ꯆꯍꯤꯒꯤ ꯃꯇꯝꯗꯨꯗ ꯇꯧꯔ ꯂꯣꯏꯔꯦ ꯏꯔꯥꯡ ꯊꯣꯛꯇꯕ ꯃꯃꯥꯡꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯅꯣꯡꯃꯩ ꯀꯥꯞꯅꯗꯅ ꯂꯩꯕ ꯃꯔꯛꯁꯤꯗꯗꯤ ꯅꯣꯏꯁꯨ ꯈꯤꯇꯪ ꯈꯟꯅꯕ ꯆꯨꯝꯗꯕ꯭ꯔꯣ ꯃꯣꯏꯔꯥꯡꯁꯦ ꯔꯦꯗ ꯖꯣꯟꯅꯤ ꯑꯁꯤꯗ ꯀꯥꯞꯅꯕ ꯃꯑꯣꯡ ꯇꯥꯔꯗꯤ ꯂꯝꯕꯤꯁꯤ ꯆꯤꯟꯗꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯤ ꯁꯤꯗ ꯈꯨꯠ ꯊꯣꯛꯅꯔꯛꯑꯗꯤ ꯃꯌꯥꯝ ꯍꯧ ꯆꯦꯟꯕꯤꯈꯤꯅꯤ ꯇꯝꯕ ꯉꯝꯗꯕ ꯁꯤꯆꯨꯋꯦꯁꯟꯗ ꯂꯣꯏ ꯂꯩꯅꯔꯤꯅꯤ ꯃꯥꯏ ꯂꯥꯛꯆꯅꯤ ꯊꯝꯗ ꯃꯣꯏ ꯊꯧꯕ ꯊꯤꯅꯨꯡꯒ ꯌꯧꯕ꯭ꯔꯥ ꯁꯤ ꯕꯣꯠꯀ ꯇꯣꯡꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯊꯨꯟ ꯊꯥꯡꯒꯠꯂꯒ ꯊꯋꯥꯏ ꯃꯥꯡꯈꯩ ꯆꯠꯂꯤ ꯑꯗꯨꯒ ꯁꯤꯗ ꯀꯣꯏꯕ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤ ꯁꯦꯟꯅꯒꯗ꯭ꯔꯥ
नत्रगा हुजी कामना नोंगाई जी कुकी के बुलान थिंगना कदरा कोई जों थुन थांगा ले से ले मोय जों बो तो नुआई ले रे लान जे लोरगा मया पुन एन्जॉय तौमिना से लान जे लोइद्रिये 미 존나 가라 하지 구축나드는 라이디야 마망기 이기고 장나라 이거 이 모양 보이는 칸 구토나 이베 존나 갈라 토이 하면이다 아도데 모랑 프리우나 레존 조이리 봐 데이가 프리우네 인조이먼트 오버디 뭐 이런 프리우 봐 손나 라 게임도 상권 동나다 봐 거의 메이데이 보이다 뭐가 짬만해 하더니 미기 이행다 라가이 뭐야 할라도 저거 하는 거 कोई मोयांग यूनिट 33 की कमांडर कोई जेम्स मागी मी ए मखादा कोई ngasi मोयांग दा लेबा कोई सेंद्रा दा सेराव होगी कोई बा लाको मयाम कोई जी ड्राइव am चतुना जी थोंना इबा इरांग ngasi खंगबी वाइ दुना हायरगा कोई जी हन्नबा कन्ना सेम तौरी सेम सारी Ai nói sao đâu kim này bị sụp cái gì rồi nè